nang khata lo na namai do ga nang ai na thola kan na kai no ko number ka puti Basta na hayo. sa gini nga ngai report ti toro ga video nang gino kaksan ko No! no na ekta na ka mo na ka peda na ko si atli ka na Hello guys, and welcome back again to my new video. Ngasi video se mayam the prank tau ge ngasi se April Fool Day ne bako aduduna prank tau ge bako nate ai do kenom ha ge tau ba hai đâu nè kai hai do akhoi ni niam da khai jen ge ko ha ai do khoi ma da kenom hai tau ba ma do switch off lai ba nga le ha nga ni mai tum ri si ka pham ba ne adu nei na du ka lang ni ne ai do che le hai tau ni do ni kai ba ai che le kai da Imphal da chali hoji kamang ga dro Kamanga gi do Imphal da lai ba du na Imphal da che le ba kai wa no ni ka kai jam jam ni do upai lai tre du na ni du na mama da hai ge tau ri ne ma ngon nga le ga hang go jong ha di gi an ho ko ni de ga tang kui le di na ma lu ko ma te moi de na ai su upai lai che du na ni ha ai su upai lai ta bai ne ba thôi rồi là phải làm ăn đủ để mà đi đây vậy cái năm nghe năm ngày năm ba người ba nó vào rồi nhanh thôi là nó cầm na te than da thoi me ma din phal le ở mai thành đã mang cái đầu đi rồi ma cái no thabak jaw ri adu ma ngasi tholo wa ma chu ngasi tholai ye na ta tal ya da na che ding cho cái đồ nó mang thì chụp lại vậy rồi akhoi ma da amta hayu se ai ki bana su loi re phajana dum them biu phải chơi chơi tàu là cái gì vậy hai ba ai mà đó hai đứa cái phone tàu này bây giờ đã phone tàu này và con mama nó hay hello ai xuân da emergency ama oi ngani wari sanai je Love is blind. You love my. koi yum da ne keno ai wonda haina wala pa nupa do kasagi mama da mamai khangne ya do laksan dana koi je da hai badi hai ba ma le ba du do laksan dana ne koi ma da phone tawri ba switch off lai ba ai haina ba lak pa do moi khai thuna lu hom ni kholi ni nupa do keno chat khi do re kho to re army ni dana adu hai ba du kamai to du no na ngona phone tawri ba ai che la sira hai ba ngasi kari ka law ai ta di lak chal le hai ba kamai to du no kari kai hai yu ta di phajana yo ni de wa chiwa ngang ko to thaja de ne na mi lai je thong ga ko ting ni ne dai chen ge ko na te loi chan thok le un da ne mama da hai ra bo rồi năm mai rồi tàu về nó tàu đi oh kenom hai gi ni hay đâu nhỉ April Fool nang khata lo na namai do ga खत्म बाय बाय टाटा गुड nang ai na thola kan na kai no ko number ka puti na tàu ge na khali do ga ba anh nói là mới thành anh dùng Dai bi ta ne ba ko ina tau doi se hello hello ta bro ai kenom mai tau ne keno ai Imphal thoi e ba ko ai da de ma di to ya da na che de ba kuni che la ne ma se adu na wanda hang be tau ne ko ma na nga so hayo kong da thôi em dukaan đây muốn tàu ra làm
ꯈꯪꯕ꯭ꯔꯥ ꯏꯃꯥꯗꯣ ꯑꯩ ꯍꯣꯔꯦꯟ ꯉꯥꯛꯇ ꯂꯩꯔ ꯀꯥꯞꯊꯣꯔꯛꯀꯦꯕ ꯈꯪꯕ꯭ꯔꯥ ꯇꯥꯕ꯭ꯔꯣ ꯏꯝꯐꯥꯜꯗ ꯅꯣꯏꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯗ ꯑꯩ ꯉꯥꯛꯇꯪ ꯀꯥꯞꯊꯣꯔꯛꯀꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯆꯦꯜꯂꯕꯅꯦ ꯑꯩ ꯉꯁꯤꯒ ꯗꯨꯀꯥꯟ ꯊꯣꯛꯏ ꯗꯨꯀꯥꯟꯅꯦ ꯀꯩꯅꯣ ꯊꯣꯛꯏ खत्म बाय बाय टाटा गुड बाय गया ꯉꯥꯡꯁꯤꯟꯗꯅ ꯑꯩ ꯂꯣꯏ ꯕ꯭ꯔꯝ ꯆꯠ ꯍꯜꯂꯣ ꯀꯔꯤ ꯉꯁꯤ ꯗꯨꯀꯥꯟ ꯊꯣꯛꯑꯦꯕ ꯇꯥꯕ꯭ꯔꯣ ꯀꯩꯅꯣ ꯀꯩꯅꯣ ꯋꯥ ꯉꯥꯡꯅ ꯅꯪ ꯉꯥꯡꯁꯤꯜꯂꯛꯇꯅ ꯇꯧꯔꯤꯅꯦ ꯗꯨꯀꯥꯟ ꯊꯣꯛꯎꯔꯦꯕꯀꯣ ꯅꯪꯁꯦ ꯉꯁꯤ ꯗꯨꯀꯥꯟ ꯑꯁꯦꯡꯒꯤ ꯊꯣꯛꯇꯦꯍꯦ ꯑꯩ ꯏꯝꯐꯥꯜ ꯊꯣꯛꯏ ꯏꯝꯐꯥꯜꯗ ꯀꯩꯗꯧꯗꯣꯏꯕ ꯑꯩ ꯏꯝꯐꯥꯜ ꯊꯣꯛꯑꯦꯕ ꯃꯃꯥꯗꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦ ꯁꯥꯎꯅꯤꯡꯗꯅ ꯌꯥꯝ ꯃꯥꯜꯂꯦ ꯆꯥꯛꯇꯤ ꯊꯣꯡꯉꯛꯀꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯑꯩ ꯀꯩꯅꯣ ꯅꯦꯛꯁ ꯀꯩꯅꯣ ꯇꯧꯔꯒꯦꯀꯣ ꯍꯜꯂꯣ ꯍꯣꯏ ꯍꯥꯏꯌꯣ ꯍꯣꯏ ꯅꯪ ꯅꯣꯏꯒꯤ ꯂꯣꯀꯦꯁꯟ ꯑꯝꯇ ꯊꯥꯔꯛꯀꯦꯔꯣ ꯋꯥꯆꯞꯇ ꯑꯩ ꯉꯁꯤ ꯊꯣꯛꯂꯛꯀꯦ ꯇꯧꯔꯤꯕ ꯑꯩꯒꯤ ꯂꯣꯀꯦꯁꯟ ꯑꯥ ꯀꯃꯥꯏꯅ ꯇꯧꯔꯦ ꯅꯪ ꯍꯩꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯀꯦꯔꯥ ꯑꯩ ꯍꯩꯇꯦ ꯂꯣꯀꯦꯁꯟ ꯊꯥꯕꯁꯦ ꯋꯥꯆꯞꯇꯅꯦ ꯂꯣꯀꯦꯁꯟ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯑꯩ ꯏꯊꯟꯇ ꯂꯥꯛꯀꯅꯤ ꯀꯗꯥꯏꯗ ꯁꯤꯜꯆꯔꯗ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯗꯣ ꯅꯣꯏꯗ ꯍꯥꯟꯅ ꯆꯪꯉꯝꯒꯦ ꯇꯧꯕ ꯑꯣꯀꯦ ꯗꯟ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯦ ꯅꯪ ꯁꯤꯜꯆꯔ ꯀꯩꯒꯤ ꯆꯠꯇꯣꯏꯕ ꯅꯪ ꯀꯣꯏꯕ ꯆꯠꯇꯣꯏꯔꯣ ꯀꯣꯏꯕ ꯍꯥꯏꯁꯦ ꯑꯩ ꯍꯥꯏꯅꯤꯡꯗꯦꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯋꯦ ꯀꯩꯗꯧꯒꯦꯅꯦ ꯀꯩꯅꯣ ꯇꯧꯕ ꯅꯨꯄꯥ ꯍꯥꯏꯕ ꯂꯥꯛꯑꯦꯕ ꯀꯁꯥꯔꯒꯤ ꯑꯗꯣ ꯀꯩꯅꯣ ꯅꯨꯄꯥꯗꯨꯒ ꯆꯠꯇꯣꯏꯕ ꯑꯥꯔꯃꯤꯅꯦꯕ ꯗꯥꯇꯣꯟꯅ ꯗꯥꯇꯣꯟꯗꯤ ꯗꯥꯇꯣꯟꯅꯤꯗꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯒ ꯇꯧꯕꯤꯔꯛꯑꯅꯨ ꯅꯠꯇꯦ ꯑꯩ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤꯅꯦ ꯂꯣꯀꯦꯁꯟ ꯊꯥꯔꯛꯑꯣ ꯍꯥꯏꯁꯦ ꯂꯥꯛꯀꯅꯨ ꯉꯟꯅ ꯇꯞꯀꯦ ꯃꯣꯏ ꯁꯤꯌꯔ ꯂꯣꯀꯦꯁꯟ ꯀꯟꯇꯤꯅ꯭ꯌꯨ ꯅꯨꯄꯥꯗꯣ ꯅꯠꯇꯦꯕ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯈꯪꯅꯩꯌꯦꯕ ꯑꯗꯨꯗ ꯍꯥꯏꯅꯕ ꯂꯥꯛꯑꯦ ꯅꯪ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯇꯧꯔꯛꯄ ꯃꯥꯜꯂꯤꯗ ꯑꯩꯉꯣꯟꯗ ꯑꯩꯗꯤ ꯅꯠꯇꯦ ꯍꯦꯛ ꯑꯗꯨꯒꯤꯅꯦ ꯑꯩ ꯂꯥꯛꯄꯗ ꯆꯪꯉꯛꯀꯦ ꯍꯥꯏꯗꯣ ꯅꯣꯏꯗ ꯅꯣꯏ ꯀꯩꯅꯣꯒꯤꯅꯦꯕ ꯁꯣꯅꯥꯒꯤꯅꯦꯕ ꯁꯣꯅꯥꯒꯤ ꯃꯃꯤꯡ ꯀꯧꯒꯦ ꯃꯃꯤꯡꯅꯦ ꯔꯃꯦꯁ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯤꯅꯦ ꯑꯩꯁꯨ ꯐꯖꯅ ꯇꯜꯂꯤꯗ ꯑꯩ ꯍꯩꯅꯗꯦꯗ ꯐꯔꯦ ꯆꯥ ꯍꯥꯞꯄꯝꯗ꯭ꯔꯣꯕꯅꯤ ꯑꯗꯨꯏꯗꯤ ꯍꯥꯄꯝꯃꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯩ ꯅꯪ ꯚꯤꯗꯤꯑꯣꯒ ꯅꯝꯃꯤꯖꯥꯠꯂ ꯑꯩ ꯀꯩꯁꯨ ꯅꯠꯇꯦꯍꯦ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯊꯥꯖꯗꯦꯀꯣ ꯑయ్ꯌꯥ ꯍꯣꯏ ꯑꯁꯦꯡꯀꯤꯅꯦ ꯑꯩ ꯂꯥꯛꯅꯦ ꯉꯁꯤ ꯀꯩꯅꯣ ꯇꯧꯕꯩꯅꯦ ꯉꯔꯥꯡꯗꯣ ꯗꯤꯟ ꯐꯠꯇꯕ ꯑꯗꯨꯒꯤ ꯉꯔꯥꯡꯗꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯩꯕ ꯑꯗꯨꯒꯤ ꯉꯁꯤꯗꯣ ꯑꯣꯏꯅ ꯂꯥꯛꯑꯒꯦꯅ ꯉꯔꯥꯡ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤꯅ ꯉꯔꯥꯡ ꯌꯥꯝ ꯀꯟꯅ ꯁꯤꯠꯈ꯭ꯔꯕꯅꯤ ꯐꯔꯦ ꯑꯩ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯑꯩꯈꯣꯏꯅ ꯗꯥꯃꯣꯗ ꯇꯧꯁꯦꯕꯀꯣ ꯗꯥꯃꯔꯥꯝꯕꯗꯣ ꯑꯗꯨ ꯇꯧꯁꯦꯕꯀꯣ आपने जिस व्यक्ति को कॉल किया है वो अभी दूसरे कॉल पर व्यस्त है A few moments later. ꯂꯣꯀꯦꯁꯟꯒ ꯊꯥꯔꯛꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯇꯥꯕ꯭ꯔꯣ ꯍꯣꯔꯦꯟ ꯀꯩꯅꯣ ꯌꯧꯔꯛꯄꯗ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯈꯪꯕ꯭ꯔꯥ ꯅꯪ ꯄꯥꯏꯗꯤ ꯄꯥꯏꯈꯠꯂꯣꯀꯣ ꯑꯩ ꯃꯐꯝꯗꯣ ꯐꯖꯅ ꯈꯪꯉꯣꯏꯕ ꯑꯗꯨꯒꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯅꯤ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯀꯟꯅ ꯄꯤꯒꯂꯥ ꯊꯝꯃꯦ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯗꯥꯃꯔꯥꯝꯕꯗꯣ ꯍꯧꯖꯤꯛꯇ ꯇꯧꯁꯜꯂꯛꯏ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯟꯒꯦꯀꯣ ꯀꯣꯜ ꯕꯦꯛ ꯇꯧꯁꯦ ꯍꯜꯂꯣ ꯇꯥꯃꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩꯅꯣ ꯑꯩꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯔꯤꯕ
ꯗꯥꯃꯣꯗꯣ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯕꯛ ꯆꯤꯟꯕ꯭ꯔꯕ ꯑꯩꯗꯣ ꯑꯗꯨꯝ ꯑꯣꯐꯤꯁ ꯆꯠꯂꯗꯤ ꯈꯔ ꯆꯤꯜꯂꯤ ꯑꯩꯗꯣ ꯏꯟꯚꯥꯏꯇꯦꯁꯟ ꯄꯤꯒꯦ ꯇꯧꯕ ꯑꯗꯨꯒꯤꯅꯤꯗ ꯀꯩꯒꯤ ꯏꯟꯚꯥꯏꯇꯦꯁꯟꯅꯣ ꯍꯥꯏꯔꯣ ꯀꯩꯅꯣꯒꯤ ꯃꯦꯒꯤꯅꯦ ꯎꯝ ꯃꯦꯒꯤ ꯇꯥꯡ 2 ꯑꯗꯨꯋꯥꯏꯗ ꯑꯩ ꯂꯨꯍꯣꯡꯕ ꯇꯥꯏꯌꯦꯕ वाओ इतना जल्दी वाओ Oh my god! Wow! हाँ ꯑꯗꯨꯒꯤꯅꯦ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯥꯏꯍꯧꯕꯩ ꯋꯥꯅꯤꯗ ꯊꯕꯛ ꯆꯤꯟꯒꯗ꯭ꯔꯥ ꯆꯤꯜꯂꯣꯏꯗ꯭ꯔꯥ ꯃꯦꯒꯤ ꯑꯗꯨꯋꯥꯏꯗ लुहोंबबु कइनो लुहोंबई सुई लौथो लाक्तोइनि कइनो ꯑꯣ ꯑꯩ ꯊꯕꯛ ꯆꯤꯜꯂꯗꯤ ꯂꯥꯛꯇ꯭ꯔꯗꯤ ꯁꯥꯎꯅꯤꯌꯦ लाक्तोइनि लुहोंबसिदिने लुहोंब अदगी अतोपा थौदोक कर्मा है पोत अनिरक हल्लौ याबा पोत नते खंब्रा अदुना मोइदि दुम कंपलसरी छुट्टी लौथो दुम लाक्तु लेरबा पोनी दुगुंबा थौदोक दिनदि ꯑꯗꯨꯅꯦ ꯑꯩ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯥꯏꯔꯛꯏꯅꯦ ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯌꯥꯝꯅ ꯊꯨꯅ ꯍꯦꯛꯇ ꯍꯣꯡꯉꯝꯃꯤꯁꯦ ꯃꯤꯒꯤ ꯇꯥꯔꯤꯛ 1 2 ꯀꯥꯏꯁꯦ ꯀꯩꯒꯤꯅꯣ ꯆꯍꯤ 2 3 ꯂꯩꯊꯣꯛꯑꯒ ꯂꯥꯡꯊꯣꯛꯄ ꯈꯣꯠꯄꯗꯣ ꯄꯥꯝꯗ꯭ꯔꯕ ꯑꯁ ꯑꯩꯅ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯄꯂꯦꯝ ꯃꯣꯏꯅꯅꯤ ꯇꯥꯟꯊꯣꯔꯛꯏꯔ ꯃꯣꯏꯅ ꯆꯠꯄꯤꯈ꯭ꯔꯣꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯑꯦ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯆꯠꯆꯔꯒꯦ ꯍꯥꯏꯈ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯥꯏꯅꯤꯀꯣ ꯂꯥꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯅꯥ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯀꯅꯥ ꯀꯟꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯩ ꯀꯅꯥꯝ ꯍꯥꯏꯗ꯭ꯔꯤ ꯑꯥꯎ ꯂꯥꯛꯀꯦ ꯍꯣꯏ ꯗꯥꯃꯅ ꯊꯕꯛ ꯆꯤꯜꯂꯝꯕ꯭ꯔꯣ ꯆꯤꯟꯕ ꯃꯥꯜꯂꯤ ꯑꯩ ꯑꯣꯐꯤꯁ ꯊꯣꯛꯑꯒꯦ ꯇꯧꯔꯝꯕ ꯑꯩꯗꯣ ꯍꯥꯏꯖꯤꯜꯂꯒꯦ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯗꯥꯃꯣ ꯀꯩꯅꯣ ꯍꯦꯄꯤ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯗꯦ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯑꯩ ꯚꯤꯗꯤꯑꯣ ꯀꯟꯅ ꯅꯝꯃꯤ ꯅꯪ ꯍꯔꯥꯎꯔꯤꯗꯣ ꯍꯣꯏꯅꯦ ꯍꯩꯃꯥ ꯚꯤꯗꯤꯑꯣ ꯅꯝꯒꯤꯅꯣ ꯑꯩ ꯕꯥꯠꯔꯨꯝꯗꯩꯅꯤ ꯉꯥꯡꯉꯛꯏꯁꯦ ꯀꯔꯤ ꯐꯖꯅ ꯍꯥꯏꯌꯨ ꯑꯩ ꯕꯥꯠꯔꯨꯝꯗꯩꯅꯤ ꯉꯥꯡꯉꯛꯏꯁꯦ ꯄꯣꯇꯤ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯅꯝꯒꯤꯅꯣ खत्म बाय बाय टाटा गुड बाय गया कक्सल्लुको नो ꯅꯪ ꯍꯦꯛ ꯇꯥꯔ ꯊꯥꯒꯠꯂꯛꯄꯗ ꯑꯩ ꯀꯝꯄ꯭ꯂꯦꯟꯗꯅ ꯀꯣꯛꯁꯤ ꯍꯥꯞꯇꯅꯤ ꯀꯛ ꯂꯥꯎꯗꯅ ꯀꯟꯍꯜꯂꯣꯏ ꯁꯨꯡꯀꯟ ꯀꯟꯍꯜꯂꯣꯏ ꯊꯝꯃꯦ bye bye mèo bye bye everyone bye bye